पाउसेद यमफम ओइबा मरुइबा पाउ खरा अपडेट तौजरी सानालेबा की मपाउद लांथेंग नमिन खिसी महाभारत की लानफमदी ओइरमद्रे मणिपुर स्टेट जाउना इंडिया न कोरोना वायरस का लांथेंग नरकलिबसी सही अमा हाइबदी नमित चहुम हुफुगा मंगानी खरा हेलगले वायरस असिन थोगनबा कोविड-19 लाइचत की अहानबो वेब ममंग सही लिसिंग अनि कुंदगे लांथेंग नरकिबदु कुमजा लिसिंग अनि कुनमाथोय सही असिदगी हेना साथीबा सेकंड वेब अनिसुब तंका कदु यौरे ट्रांटिक कोरोना 2020 दी लोइरे 2021 कम तौबा हाइना ममंग सहीगे दिसंबर 19 द कलम असिमक्तदा सनालापाकी मपाउ चेनखे हौजिकति कम तौबा हाइबदु एकोय पुनमकी मांगदा अकीबगी सक्तमका लोइना लेपलारे अदुना आइखोय पुनमक्ता लौकटपा याब सेक्शन थोंग लौकटुना लांथेंग नमिन खिसे कोरोना लांथेंग असि महाभारत की लंजाउ अदुगुंबदी ओइरमद्रे ngasi सही अमगी ममांग लिसिंग अनि कुनकी मार्च कुनमरीदा अखोई प्राइम मिनिस्टर नरेंद्र मोदी ने लेबाक सिंब थुंगना टोटल लॉकडाउन नमित कुनमा थोइने माखा सथगी गनी आइला लाउथोकी बगल लोइना महाभारत की लान नमित तरा गनी पंडिदा लोइसन की अदुना कोरोना लानफम असिसु नमित कुनमा थोइने की मनुंग द लोइसन गनी हाइखे मणिपुर दसु नमित अदुदगी हौना स्टेट सिंब थुंगना सीआरपीसी की सेक्शन 494 की मखादा कर्फ्यू थमजनखे नमित कुनमा थोइने की मनुंग द कोविड वैक्सीन बंगमदा ngमगदबु खललमे अदुबा ngasi दि नमित चौहमपुगा मंगानी हेनखरे हेना साथी फीबम द लागले मोदी जी की वफम अदु भाषण पॉलिटिक्स ओइरमले आइन लौनरे असि हाइबगी अमुक साउरकद्रा करी करी नो तौरकद्रा हाइबदी खंगदे असुम बनिदा तौरकदबसु मानदे निमित कुन मथोइनी की मनुद लोइसन गनी हाइना मोदी जी ने आइकिबा अदुगी था अमरुगी ममा कुमजा लिसिंग अनि कुनगी फेब्रुवारी 13 तरुकता लीलोंगदा पांगथोकिबा थौरम अमद स्टेट असिगी से मिनिस्टर नोंथोंबम बेरेनासु भाषण पॉलिटिक्स थादोकनबा मतम ओइरे थबक की गवर्नमेंट नि ngमद्रगन ngमलोय हाइबा ngमबगी गत लैबा गवर्नमेंट नि हाइकिबने लाउथोक्तबा हाइदोक्तबदी फगने कुमजा लिसिंग अनि 13 की अप्रैल 15 त पांगथोकिबा बीजेपी के स्टेट एग्जीक्यूटिव कमिटी मीटिंग द मिनिस्टर एन बेरेन मिनिस्टर सिंह द ngमगदबा थबक खक्तमकन कमिटमेंट पीबीयू हाइकिबा लैके मतम अदु मरुवेन सिंह की डिस्ट्रिक्ट सिंह द लुपा करोड़ क्या के इकोनॉमिक पैकेज लाउथोकिबने पैकेज अदु करीद करमना सिनखरे हाइबदुदि ngasi फौबा खनदबगुमना तौरे डिस्ट्रिक्ट एडमिनिस्ट्रेशन सु हाइदोक्ट्रे ममंग सही जनवरी 15 पांगथोकिबा मियामगे नमित सिंगी लुसिंग बसिंगी नमित मिनिस्टर न खुलहोंगबा पामलो उब थिंगलगनि हाइके अहान बोइना पांगथोकिबा मिनिस्टर इंडिजिनस मार्शल आर्ट मिड 2020 दा थांगता जोंखतनबा तमफम संग सेमकनदा पुलपा करोड़ 3.64 बजेट हापतुना काइथोकलगनि हाइके कोरोना लांथेंगी मतंग द लोकल ट्रांसमिशन दी लैरे कम्युनिटी ट्रांसमिशन दी लैथ्री हाइना सुफोंदोखिबा लैखे असिदसु नते कयामसु लैरे कोर्ट की डायरेक्शन मतुंगिन नपी मसा अमा मणिपुर पुलिस दा एसआई हाबनबा स्टेट कैबिनेट न कुमजा लिसिंग अनि तराका मपनगे जनवरी 15 द वरिप लौखरबसु थबक ओइनदी एएसआई ओइना हापसिनबगी वथोक अमसु लैबगमन उरे असुमना चिन्ह अमा थबकना अमा ओइना उनरे पॉलिटिकल प्रोपेगेंडा पॉलिटिकल भाषण ओइनसु लौनरकले कोविड-19 लांथेंगी मतंगददी अमत अनुभव ओइद्रे ममांग जायगी मेथादा हेल्थ मिनिस्ट्री न फोंखिबा मीडियादा कवर तौखिबा रिपोर्ट अमदे एशिया लेबाक सिंगी मनुंगदा इंडिया कोविड-19 सोहनबा मरिसोबा लेबाक ओइरे हाइके ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स न्यू दिल्ली की एक्सपर्ट सिंग जून जुलाई दा पॉजिटिव मसिंग हेंगलकनी हाइके अदुबु जून 3 ता लेबाक असिदा अनलॉक होगे मदु कांग्रेस पार्टी न मरम चादे हाइके मतमदुद इंडिया की ओइना फगलकपा हाइगिट्रा रिकवरी की सांगासी चादा 48.10 मणिपुरदन सादा 27.7 द लैखिबने कलम असिमक्तदसु अनलॉक नाबा फगतपा सीबगी सांगदि वांगली हाइना साना लेबाक मपाउ चेनखिबने अखंगाई सिंगी वा नकोइना थमलका अमदे मियामगी अवाबा खुदोंग चादबा क्या मयुक्तरबसु स्टेट असिगी ओइनादे पॉलिटिकल क्राइसिस दा हेना मिंग संखिबगुमना तौखे मरगसिदा कुमजा लिसिंग अनि कुनगी जुलाई 19 दा याना नमियोय अमा सिखे जुलाई 13 फावबा नुमित हुमनी की मनुंग सिखिबा मसिंग मंगा सोखे असुमना था मंगा रोम हाइबदी कुमजा लिसिंग अनि कुनगी डिसेंबर लोइबा फावबा पॉजिटिव केस लिसिंग कुन गदारेट चापनि फुगम द यौखे मियोय चहुम निफुगा मरी रोम सिखे रिकवरी न लिसिंग कुन तरुक चनि निफुगा निपान नि हाइ रिपोर्ट तौखे रिकवरी की चांग असि चादा मरफुद्रा हुम दोइ दसपिक मापन हुमनी हाइना सु उले मसि फगलकपगी खुदमनी हाइना प्रोपेगेंडा तौखे स्टेट असिगी दनते लेबाक असिदसुने अदुबा हौजिकति था अहुमलुम असिद यामना साफु कन्ना हानादगी हेना साथीबा अनिसबा फेसगी लाइचतना दोन मोन हाइबक मानरे आरोइबा पंबई ओइना लॉकडाउन सिननबा प्राइम मिनिस्टर मोदी जी ने हाइकिबा लैखरबसु लॉकडाउन तौनबा यावररे
curfew amuk hana thamjille mafam kya containment zone ni hana lauthoknakre thak khudimaki mahiloisang purama class tawnadre thingjinakre mahiloising hostel thadoknaba haukre quarantine center amuk semkanarakle vaccine kapthokbadi hiana biyang thamnakre Manipur gi onasu sahi amrom asina mioi chahum marfum do gi punsi mangankre Housing active case address supna mangat lairi hengalaki gani sibagi sang chada 1.26 werabasu pagalakbagi sang di chada 98.09 werambadagi 96.41 da hantarakle mamang saigi yang darubada handaki asin hena sathi haibasimbadi khangnare adra covid lanthenga si mahabharat kumnadi weramdre maramaduna basan politics propaganda da thajaba thamdana isana isapanga thokchana bakhona bada ekoi pudama anisuba web ki virus asik punna lanthengna minase Laukat thokpa section tharong laukat minase atopa makha tarakpa pau amadasu lamchat jawdaba mina kamtona miyam gi mihut oigane thaudang dex tagi miyam gi mihut oiba haibasi aduki madik lui kanabo karamba miyob mihut oina miyam na khangadagi haibasi su araibati nate tawbodaba lamchat jawdaba miyoina kamtona miyam gi mihut oigane ingreze gi probab amadalai madudi Character loss is everything loss lamchat na bo yarok tarpa lamchat maglaba mioi adu laukat pham leitana maglaba pansi amane nupi angang bo sana put kumna khanba mahaki kendra amadi lebak adu da leiriba nupi singbo mahaki nupi ngaktani haina khallaga leliba pansi mahing aduna sel kharap paire haiduna bot leblaga miyam gi ni harga thorakpa matamda lebak adu kari oigadage handa aikoi gi state manipur da tahaidaba tabada nungai taba thawdo khara tholapagi pau miyam na tanare Miyamna tanariba pawa sigi manung chana bhot lepani haina tharang toriba mioi amana magi kendra da laiba laisabi macha amaba selgi amadi atopa hiramda mating pangbigani hajuna namthak tawbiraga nupi macha aduge ijat launaraba tharang tarumle haibigi wathok ama laklebasi ikainingaine adugumba mioi aduna election thengnaraba matungda mai pakhiba taragade miyamgi mihut amu oina mahna kendra adugi natragana manipur miyamgi thabak tarukadoribasi karma maungdono abadu wang oina chongtoragle Karigamba mahakna mai paktuna miyamgi mihut oikiba taragadi Manipur da leiriba nupising asigi punsi amade makhoi gi ijat kari karma mongda temsing narakadagi aibasi ipong phongna thorage sel kharap pairagadi apangba praja miyambu hekta leiragani aibigi wakhalol amma mahak masada leiriba do state asigi miyamna chungthokna bo honoba phai natragadi lamdam asi saing chaba singna khulingba state am oikibaga loinana nupi oibsingi punsi leitapam khangdana punsi mahin amada soidana lehawragane State sida nupi ga mari leinaba thodok wathok kya ama thokre nupi gi mayokta chatharakpa crime kya gi mathangda manipur miyam na horukpa ihau kya amasu laikre civil society organization sing abadi nupi lupsina tongan ba khongjang kya amasu jangsin ba laikre aduba luri badi andak lisingani konithoi da pangthokari ain tawriba manipur legislative general election da manipur assembly gi general election da mikhal thenglagani haina thorak tawriba mioi amana mahaki kendra da leibina bi masa amada Satkiba jamna minungsi khang tabalam chat adugi matang dadi civil society organization amari nupi lupsinga tumina leibagi mami tare masi punamaki oina leibak thibane thokiba thakdok adugi matang da CSO amari nupi lupsinga tumina laisin bana maram moirka marana mapot pharaba adugumba miui adugi wakhal dadi manipur gi miam punamakta maki selna manipur gi miam punamak maki selna loina leigani haipegi wakhal lama leiriba du chapchana thenghauda taragadi punamaki leibak thiba oigane Nagalamromda Jurup Thakpa Amasung Vegetarian Singna COVID infection ki sang anthai study. Handakta CSIR Council of Scientific Industrial Research Government of India na thijin homjin ba amada Jurup Thakpa Amasung Vegetarian Singna COVID-19 ki infection tawgi sang anthaba yai haibage finding ama phangle. Survey adu da Jurup Thakpa na COVID-19 asi sor honbaga mari leinaba laina werbasu mahak mahik manai puthokpa ki sang hengadan ba maramna Surup thakpa singi marakta laina asi ngakthok nanabagi ahanba line am oina thabak tawi aina phangdokre fiber jamna jawba vegetarian food na su COVID-19 ki mayokta immunity ki thawdang ama lawe masimagi anti inflammatory oiba magun jawbanani aike pan India survey adu masak naiba doctor sing amasung research scientist samagani forum na sathakibane makoina COVID-19 thogan ba virus SARS-CoV-2 ki mayokta thabak tawgadaba antibody sing jawbudu study tawke Study adu leibaka sigi mafam kya da sandoktun leiba urban amasung semi urban da leiba CSIR laboratory amasung center sing da thabak tawba amade makhoi gi mungi mapung barai pharaba mi dising tara chamri kuntareta changeng adu chathage bane hariba mi sing adu na masana jana changeng adu da saru yakhe
Mamangda France amachung Italy, New York amadi China dagisu masiga manana fal lakre. Makogi study aduda surup thakpasingi marakta COVID infection tobagi sang nemi aibasene. America ki Center for Disease Control and Prevention CDC na chathagiba study amada COVID-19 ki test tawuda mi lising taret hena positive oiki maduda surup thakpasing di antana thengna ki aike. Masiga manana study amada UCL University College London Academics na UK, China, US amsung France da paper kunipan phongke. Maduda hospital sing da laiba patient sing ki manungda surup thakpasing na laina asi infection tawbagi sang handaba thengna ke. Jin changna tongana chathagiba study amada surup thakpasing ki marakta SARS-CoV-2 infection tawbagi sang asi handaba thengnai. Masigi finding asi French study of public health data amada su confirm tawke. Makha tarakpa pau amada su sina phangle Andro Police Station ki manung chanba Jaripok nungai popi khul mapada Thawbal Turen lanbada ising iraina sen thaduna irangna khibai nupi ama sina phangle thawdoga singasi ayupung manga makharum taba matamda Jaripok nungai popi khul mapada thoki bane mafam adu nupi ama Thawbal Turen da irangna duna lukre aiba pau tabadagi manang dakpa kunja sinukum thaduna thibu humba chathabada nupi aduna lokhiba mafam dagi irap laptana asi bhaksang adu phangbane haire Laiki driver nupi adugi mamingna serabanu sei kuntra homdoi mapuroiba Muhammad Khalib kawe mak changam dabi mathak lekai da leibane asi baksang adu imuk manung gi miyoisingna postmortem tawjarui haina police da haijabaga loinana bhagi mathok mangam pangthokre aire oxygen leitabadagi Fortis Scores da patient admit tawba lepre hospital care da oxygen konaraktabagi problem leiringa da Fortis Scores Heart Institute na anoba patient sing admit tawraru haina lawthokre Hospital asina pangdorok pagi matungina Auzik Hospital asi pung amaka ki oxygen lay. Fortis Scores High Institute ki cardiologist Dr. Nisim Chandrana Twitter post amad hospital ki mapanda thamba notice ki picture amula tuna hai Auzik phibam lusilakli masi New Delhi da leiba aya ki hospital Fortis Scores Heart Institute ki phibam ne masi India ki khwaidi ki maru iba cardiac hospital singi manungda amagi phibam ne notice adu da akoina lakadur be phibam ki matang da authority khudimak da batam chana khangan ki amasong ngarang dagi oxygen supply ngairagle talagasi dati pambai leitabadagi aikoina patient admit tawba amasong ER servicing phibam pharaktri bhawa leble ana admit tawrab patient sing aikoigi angam pathakta manage tawre Fortis Scores Heart Institute Auzik patient chamarom oxygen support ka loina na lairibane ayupung tarama thoirom tabada national capital leipa Pentamed Hospital ko atopa hospital amara supung amaka ki oxygen lai haina phangdorake Hospital asina Twitter mada COVID patient jangkai oxygen support ka loina na lairi haraduna Delhi government da oxygen arrange tawiu aike haukiba hing nong yairom jorukpada oxygen leraktre hana law thokiba Sar Gangaram Hospital SGRS da ayupung marirom tabada oxygen tan manga thonglake aroi beta content singa sigi maru iba pau khara asi pau tamjariba mari local news YouTube channel amadi Facebook page asidagi yengbiri bopuna bopathaga jari channel asina tomta kanana badi subscribe to video subscribe to video like and share to buzu kabi kanupna mukpo amakana thagajari